Nungsirabay silinausing ngasi aina mayamda tahanjagadar wari asi aseng wari amakhangni wari asina tak madudi miyoibana tawkiba aran basing adu punsi si kathoktunasu aran basing adubu achumbon thokpa ngamde aduga adugumlaba soikibasing aduna punsi chuppa thawai nungaitaduna adumak laihali adubu miyoibasingna adugumlaba asengba adubu lotpa pami adubu kaidonungdasu lotpa dingamde lotningba makhai lotlabasu masamaktigidi kaidonungdasu lotpa ngamde musirabi silinausing wari adu ikoi punna hujik khangminarasi nupi amakhakna ingonda message tharakpani aduga hai aigi asoiba amakhakna aigi punsi asibu mang takhalle aihak ningthau macha nupi amagumna adukki matik nungaina leirame adubu ikhang khanghodana mayum makai leitaba lambisu khangdaba amasu panthungphamsu khangdraba misak adu aibu oihalle chaningba salurabasu tawningba tawrurabasu mafam aduda amuk hanjilakpa tumak taram mahang hai ai masigi akaw parinung asidagi thoklakpa pam adubu ehak thoklakpa ngamdre mahang namuksu hai ai achauba sagai gi nupi makhang achauba fura dalal bangalo gari paisa na chingba masidi engonda icham chamba polam sing ai hakna master tamnabagi namak university da admission tawrami university aduda ai hakna nupa am kak thengnarami hak adukki matik yamna phaba nupa am kak oirami aigi classmate choirami mahak adukki matik hayisingba like laisu hayibada maming chalami amasung aikhoigi class aduda kanagumbana karigumba mahairaktabu matam khangaktabu matamda mahangonda chatlaga hangnarami amasung problem khudingmak adubu mahakna solve tobirami mayamna nupa adugi manakta chatlaga hangnariba aduga chap manana aisu mahaki manakta chalami amasung problem khudingmak adubu solve tohlam adubu ekhoi ani close friend haibadu oikhre adubu close friend dagi matau karamna nungsibu onthokkhibano haibadu aisu khanghaude wadi si sangi adu ai ten adum haijarage madudi ikhoi ani luhongbagi matam adu amuk lakne chahi amagi matungda Allah taala na thazigumbi aduki madik phajabi ichanpi amakhak bibiri ichanpi adubu uraga ikhoina aduki matik haraujarami adudagi matam kharagi matungda aigi nupa adu thabakki offer lakpadagi out of country oikhre chahi ama fare aisu ithanta yum aduda leiram matam lenfam leiramde adudagi aina social media gi mateng lawki amasung social media singda time pass tawram nongmadi Facebook ki messenger da nupa amakhak aingonda message tharaklami adubu ai ahan badadi ignore tawduna dum leiram adubu nongmadi asumna oyu haibadu tamkhri numid adu aihak aduki matik boring churami maramaduna mahaki message khudingmak adubu reply tawba huram chatting tawba adudagi khangba ngamlei madudi nupa adu engineer oirame aduga ekhoi ani chatting tawunaba asida hanadagi hauna khangnaraglabagum ikoi koina tana message thanar mahaki apamba mahaki chinjak sing mahangna pamba khudingmak aigi apamba singa chap manarami nupa aduga aiga aduki matik close oikhre itatatana message thanarami nongmadi nupa aduna sumna haraglami ai nanggo unaba pami yamna fazaba restaurant amada natraga hotel amada aina harami mai ai ngamloi ai adugumna kaidonungdasu tawbu ngamloi adubu nupa aduna kanna haijabadagi amasung aingonda themladuna haijabadagi ai yathokre adugi matungda mahakna haragi nahak lao aina nahakkidamakta surprise amasu tongana thamle tang lepnakre matam lepnakre mafam su lepnakre mathangi numita aihak unagadaba mafam aduda chatlami adubu mafam adudagi aina phangkhiba surprise aduna punsi asibu ahongba ama naihalle aigi messenger da message thanakhiba itattatana wari sakhiba aiga unanaba hainakhiba nupa adu atai kanasu oiram aigi nupa out of country oiduna thabak tawduna laikhiba adu oiramle aigi puroiba adubu uraga ai adukki matik ikairamni aduga thamoida isa ithanna ta haijarami karino nangna tawriba asi
अदुगी मतुंगदगिदी अैगी पुंसी असिदा सुनामी लाकपुगुम ओइरमे अैना अैगी पुरोइबा अदुगी मखोंग फावबा पाइदुना हाइजरमे अै सोइख्रे लानख्रे ngakpiu haina kayarak hanna adubu mahakna yabu kawbu leikhitre adugi matungda mikup adu lakre karamba mikup nupi khuding mangna pamdaba adugumlaba mikup kaido nungda su lakhaningdaba mikup aigi puroiba aduna aihaku kaina bire aina di adukki mati kaptuna haizaki mahakna yabu kawbu leikhitre mahakna hairame shirka tawbadi Allah Taala na phawu ngakpidi aduga aina nangbu matau karamna ngakpigedoriba hojikti nahak naning tamlo khushi tawro nahaki apambada tawro aina nahangonda karigumba amma fawbi yetlaro nungsirabe chirinausing miyoibagi asoiba asina miyoiba adubu chingthabani technology gi matam asida 2G 3G 4G 5G 6G G mayam asigi marak asida internet asina arapasing asibo loinamak mathatkre loinamak naksin hankre हानदी फेंसिंग द कादुना फगलांग मथक्ता काखतुना नाकी बेत द चंगला अंबनी हौजिक्ति इराय लाइना नाकी फोन दगी नाकी बेत द चंगलगले नुंगसिरबे सिलिनाउसिंग नाकी इज्जत अदुबो सेक्शन न थम्मो सोशल मीडिया दा मसक खंगदब मीसिंगा कैदोनुंगदसु वरी वताई सागनु मेसेज थानगनु मरमदी नाहकना खल्लिबा मखोइदु मखोइगी DP दा प्रोफाइल दा थमलिबा अदुगुम्बा मिसक अदु नत्ते मसक खंगदबा मियोइसिंगी मेसेज तगी नसा अदुगु हिंगो नत्रबदि नहाक मखोइगी खोइथुमलबो हाइसिंगना नहाक अदुगुमलबा मफम अदुदा पुख्रगनी नहाकना खंगदबा अमंबा अमसुंग मखोइगी हाइनबी ओइख्रबा मफम अदुदा अहानबददि फरमगनी मतुंग तारकबददि नहाकी पुंसीबु मांगहनगदबा फिबम अदुदा नहाकु थंबीरमगनी नुंगसिरबे चिलिनाउसिंग सोशल मीडिया असि अफब मोंग दे सिजिनरबदि नहाक कानबा फंगबा याय तबुतबु फत्तब मोंग दे सिजिनरबदि नहाकी पुंसी अदुबु लोहेनंगाइगी ओइबा पोलम अमखं नुंगसिरबे चिलिनाउसिंग वारी असिदा नुपा अदुना महाकी नुपी अदुगी थमोय यंगथोंनिंबगी ओइरंबसु याय तबुतबु अचुम मरान थीदना बुदिंगमक अदुबु नाथैदुना थमलगा अइन हाइजनिंबदि नुपी ओइबिसिंग मसक खंगदब नुपासिंगदगी हिंगु मखोइगी मेसेज कैदोनुंगदा रिप्लाई तौगनु हौजिकी मतम असिदा मीदी मानबा मी नतबा सा मखल मयाम अमा लैरि मखोइसिंग अदुदगी हिंगनबा कन्न होतनौ मखोइसिंग अदु मीगी मरक असिदा मी सादुना लैरिबनी तसेंगबदी मखोइ मी नते सा मखल अमनी मीगा यामना थीना मानबा सा मखल अमखं मखोइदुदगी हिंगबियु मखोइदुदगी हिंगनबा चेक्सिनना लैबियु सिरबे चिलिनाउसिंग अल्लाह हमसुम हाकिन मुसीब रसूल सल्लल्लाहु अलैहि वसल्लम की अपामदा पुंसी से लेनबा कन्न होनमिनसे